ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯣꯟ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯒꯣꯜꯅ ꯀꯜꯂꯤꯕ ꯃꯐꯝ ꯑꯁꯤ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨꯒꯤ ꯁꯤꯂꯦꯕꯁ ꯑꯃꯗꯤ ꯀꯔꯤꯀꯨꯂꯝꯗ ꯍꯥꯞꯆꯤꯟꯗꯨꯅ ꯍꯧꯔꯛꯂꯤꯕ ꯃꯤꯔꯣꯜꯁꯤꯡꯗ ꯈꯪꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯅ ꯖꯦꯝ ꯌꯨꯅꯤꯚꯔꯁꯤꯇꯤꯒꯤ ꯚꯥꯏꯁ ꯆꯥꯟꯁꯦꯂꯔ ꯄ꯭ꯔꯣꯐꯦꯁꯔ W. ꯆꯥꯟꯗꯕꯥꯕꯨꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ꯫ ꯋꯥꯐꯝ ꯑꯁꯤ ꯉꯁꯤ ꯃꯄꯥꯜ ꯀꯥꯡꯖꯩꯕꯨꯡꯗ ꯄꯥꯡꯊꯣꯛꯈꯤꯕ ꯑꯍꯨꯝꯁꯨꯕ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯁ꯭ꯇꯦꯂꯤꯌꯟ ꯁꯣꯒꯤ ꯊꯧꯔꯝꯗ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯈꯤꯕꯅꯤ꯫ ꯃꯉꯥꯜ ꯐꯥꯎꯟꯗꯦꯁꯟꯅ ꯁ꯭ꯄꯣꯟꯁꯔ ꯇꯧꯔꯒ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯁꯣꯁꯥꯏꯇꯤꯅ ꯁꯤꯟꯗꯨꯅ ꯄꯥꯡꯊꯣꯛꯈꯤꯕ ꯊꯧꯔꯝ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯅ ꯄ꯭ꯔꯣꯐꯦꯁꯔ W. ꯆꯥꯟꯗꯕꯥꯕꯨꯅ ꯍꯥꯏ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯂꯣꯟ ꯅꯥꯠ ꯑꯃꯗꯤ ꯆꯠꯅꯕꯤꯗ ꯁꯥꯒꯣꯟꯅꯗꯨꯅ ꯂꯥꯛꯂꯕ ꯑꯃꯅꯤ꯫ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯀꯩꯗꯧꯅꯨꯡꯗ ꯀꯥꯎꯊꯣꯛꯐꯝ ꯊꯣꯛꯇꯦ꯫ ꯃꯥꯂꯦꯝꯒꯤ ꯄꯨꯋꯥꯔꯤꯗ ꯂꯝꯗꯝ ꯑꯁꯤꯒꯤ ꯁꯒꯣꯜ ꯑꯃꯗꯤ ꯁꯒꯣꯜ ꯀꯥꯡꯖꯩ ꯑꯁꯤ ꯌꯥꯎꯗꯨꯅ ꯂꯩꯔꯤꯕꯅꯤ꯫ ꯉꯁꯤꯒꯤ ꯈꯨꯟꯅꯥꯏ ꯑꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯑꯃꯗꯤ ꯁꯒꯣꯜ ꯀꯥꯡꯖꯩꯒꯤ ꯋꯥꯈꯜꯂꯣꯟ ꯇꯞꯅ ꯇꯞꯅ ꯃꯥꯡꯊꯔꯛꯄꯒꯤ ꯃꯃꯤ ꯑꯃ ꯇꯥꯔꯛꯂꯤꯕ ꯑꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯈꯔ ꯑꯁꯤꯗ ꯃꯅꯤꯄꯨꯔꯤ ꯄꯣꯅꯤ ꯁꯣꯁꯥꯏꯇꯤꯅꯆꯤꯡꯕ ꯁꯒꯣꯜꯒꯤ ꯌꯥꯏꯐꯅꯕ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯂꯨꯞ ꯑꯃꯗꯤ ꯂꯅꯥꯏ ꯃꯤꯑꯣꯏ ꯀꯌꯥꯅ ꯑꯩꯈꯣꯏꯒꯤ ꯁꯒꯣꯜ ꯀꯟꯅꯕ ꯆꯪꯁꯤꯜꯂꯛꯂꯤꯕ ꯊꯕꯛ ꯑꯁꯤꯗꯤ ꯊꯥꯒꯠꯂꯤ ꯍꯥꯏꯅ ꯃꯍꯥꯛꯅ ꯃꯈꯥ ꯇꯥꯈꯤ꯫ Education institution mayamsida aikogi culture sibu project tawge adigi sana khonabasi project tawge hairagati culture sida sagona lawriba role ki aikoina school ki curriculum da adigi college ki university curriculum da culture ge mari lenaba issues ki aikogi literacy aikogi script mayam ki irakpada curriculum system apada masigi importance ke aikoina happy baba yana darkar lai tamna thanaba yarroidoba Manipuri history ga Sagol na lewa court di aikoi chawthok ta bai se hauji matam gi nase education policy na Indian knowledge system adagi traditional values ethical standard ayam si apoi integrate tawga tamgado boni haidana tu hai banina apoi gi society siga mari lenaba apoi gi history siga mari lenaba Manipur gi tradition culture adagi civilization process ka tamna Khang-Hannaba yadana laba singdi apoi nauna revive tawakanta masigi mayam si apoi go tawasima yamna kaka lai Sagol Mapasa Taraga Marina Sarugyatuda Pangthokiba So Atuda Jinkai Hunba Polo Club Ke Thongam Gayatrige Wonderful Haina Minthonba Sagol Asina Ahanba Mana Luwang Lakpa Polo Club Ke N Bangkim Ge Takyo Haina Minthonba Sagol Na Anishuba Mana Amade Thangwaiban Youth Polo Club Ke MC Chawbage Bulbul Haina Minthonba Sagol Asina Ahumsuba Mana Fangke Thauram Aduda DM University ki Vice Chancellor Professor W. Chandbabu Amade Manipuri Pony Society ki President Professor Seth Priyoranjana Mathang Sina Chief Guest Amade President Oina Sarugyakhe